Pausida yumpham uiba mar uiba pau khara update tawjari. Manipur da thoklibe irang asida lengang na paihit kadaba thabak sing se minister na miyam da khangan kre. MLA minister sing bo athiba wangang sangang na saibiri ba se lengak loising ki uiba phere pamalurakani se minister. Lengak ba riba minister MLA sing bo sasan tawna ngangbi ba lengak loising bo yamna thasdaba mioi bagi lonchat ki wangmada athiba wangang sangang ngangton hausik saibiri ngangbiri. Maduna oirakliba phibam asida lengak loisingbo phirep ama lawba matam lakani aihoi kunthra nifu sapmanaraga phirep ama lawrakani kadigidamakte jautun hingdoino haiki loidana numit chamaga nifu ga humdoi nirum suraba thingtuna leirakiba internet service ngasidagi lauthokle aina manipurgi se minister N Birena phongdokre wafam masing asi se minister secretariat da pangthokpa pami singa unabada mhangna phongdokibani Mana makata na hai auzik aikoi na Manipur tugai na po na ribasing asiba thieng na gadoribra na traga na aikoi masel asum khatna duna lai gadoribra aiba wafam mamalakle yamna luribadi mangda taribe isu mayam asi thieng na basine masigi damakda lenga kasi lairibani mioi kan irang sagatuna lebak irang thokna da bahona basi chumde hai ke se minister na makata na hai megi tang ahumda suchanpur da solidarity rally amasat padagi khangau na thorakiba irang aduna Lenga ki lanthum da attack tawbada natana community amagi lanthum da attack tawbagi thabak chatharaki irang asi thamari hena Manipur da chatharakli ba asi laibak thibani adubo haujisu phibam amada lairi adubo tha amaromde namai kapna bakhara leptuna santi khara oire oirakli ba phibam masda Manipur lekana paikhalakada ba thabak sing karino haibadu prajada samam naba laibadawna ubadagi ngasigi press conference asi tawbani haike Mahang nahai lengang na paikhat kadaba thabak sing asi han badang asi gi mirol amadi tunggi mirol kanhanaba mapal dagi sanglakpa mioi sing thengnaba hanalamda masda leiriba tribe kunthra ga mari nataba mapal dagi sanglakpa mioi sing khandongnaba honaduna tunggi mirol kanhanaba honaba haibasne masigi damakta Manipur lengang na cabinet subcommittee am semlaga minister lepau haukimna chairman oiraga minister Basanta amasung awangbauna member oiduna lenga ke secretary DIG amadi IG jauna mapal dagi sanglakpa illegal immigrant sing khangdok na bagi phereb lawba hauke mas indigenous peoples kanana bane hariba thabagasi mai pak na ba mapal dagi mitop sanglakpa si thingna ba NRC ki thabak paikatuna hanbada preliminary biometric tawba mathau tai hiram masigi matang da bharat like ana haukiba mai kunga mapanda biometric lawba hongna ba khangalaki loinana September fawda loigada bani haiki adubo biometric tawgada ba si lam khara pak chawba aduba biometric tawgada asi lam khara pak chawba haujing Manipur da thokli pirang asina maram oiraga sahi amagi matam sangtok pina ba haijakre haike ani suba point da hariba mitop mian cha changlakba drug gi ihau engalakba golden triangle dagi drug posilakpa sing thengba amade biometric tawba loina na mathang da paikhat kada bathabakna border fencing tawba asini hause kilometer sahum marfu danifan border fencing khatan laire masigi matang da Prime Minister gi aya balawraga kilometer humpu fencing kanaraba BRO da sinare fencing khaba gi thabak paikat pahure si minister na hai ngasi Manipur da sagipa mayasi ngasi thaba mainate khuda moina ngasi hai pambi ama tharaga hai falagi hekta saba yaba nate hana tharamba hai pambi adudagi palakba hui aduni ngasi aikona sari basi maduna border faring da FMR haibadi pre movement tourism aiduna chap manaba community leiba Sanabisu iman manaba India ke Myanmar ga tainaba border ki sarwasi section thorang ki thabak kariyam da khanpiram daba loidana kilometer taraga taret free da satok sasin jahalame border nga kadaba sibai sing phajna ngaklamde maduna 0 kilometer da border nga kadaba do kilometer taraga mari taraga manga hanjelaga border ngaklam badage ngasi Manipur ki phibam asi yawrakpani maduna hariba free movement resume kathana daba India government da haijakre masigi mathang da NRC sanhanduna biometric makhatana sathaba border fencing tawwa pre movement regime thengba asini hariba thabak sing asi BJP na lengak session paikhalakpa matam dagi thabakwana paikhatna ba honai afawa thabak asi paikhalakpa matam da sawba kangpu thoraktuna ngasi lengak to onsinuna sawriba amati irang horiba asini haike si minister na makhatana phongdokibadi yamna lebak thibadi haujik Manipur da thokliba irang asina marum oiduna masagi mayumda sangba ngamdraba laik tamba ngamjadraba school kaba phangjadraba afaba firol setpa phangjadraba amadi layengba ngamjadraba kaya lairibasi laigak na haksin lawe maduna laigak na paket kada bathabak asi yami
हौजिक तोरबुंग द युम चट्रेट चनिपान होंजिन हौख्रे सुगुनो अमदी इम्फाल ईस्ट की मफम दसु लांजेनरप कया मसागी मयमता होंजिन हौख्रे मसिगी मथक्ता लैंगांगना फैब्रिकेटेड जुमसिंग सादुन होंजिन हौख्रे मखातान होंजिनबसु होनरी असुमना लैंगांगना थबक क्या पाइखननब होनरिबा असदा पुंग कुनगा मरी इम्फाल मनुंगदा लांगदुना इरांग हौदुना लैबना थबकसिंग पाइखतपा ngamdre अखोइगे कमांडो पुलिसिंगना तुम्बा चाबा खंगदना मोरेदा देंगी लाइचत मरगदा ngaksenbagi thabak tawri ngasi fawbada irang asigi manungda IRV BSF kaya sigre miyam bangak senanabagi thabak tawriba security person singda miyamna karigi nawri kap torifano karigi damakta makhoigi mayum thogai bi doino irang kanba mafumda hauzik security deploy tawduna ngaksenbagi thabak lokatpadagi tha ama hena nongoi kafa leble naran senada torbungda BSF amadi CRPF thamduna ngaksenbagi thabak waikhalle masidanatana kaudukda hana mafanchuba Assam Rifles Ledamba Managda BSF thamduna ngaksenbagi thabuk paikhalle National Highway 2 da ngarang dagi hona gari sathok sasin tawba yare security leramdaba ahoba mafum sing khandoklaga jinga masung tamgi mafumda security thamba loisilakle haike Susanpur da security thamnana bahona bada lambi da thatuna changba ngamde adoba ima ibel singawuri sanaraga ngarang dagi ahuna security thajin bahawre masigi madakta Susanpur da miyoi kunga mangam faduna charges thagatpaga loinana case tare lokale Faraba music adu Imphal da purakpa yadavanina Susanpur da leiriba BSF headquarter da leiriba building singba jail oina onthokduna thambagi thabak chu paikhalle maduna Susanpur da law and order amadi sasan leitre ana miyamna haibadu laingana paikhalliba thabak sing asina law and order amadi sasan lei haibadu ulle haike Manipur gi tungi jumbiral oirakadoriba nahasingi matangda chief minister na nungnangba phongdokladun haikibadi Manipur da sahi kunthra gi makha haibadi sahi taraganifan kunga manga fawda leiriban harol singase drugs rinabagi matangda all India gi oiba lisingani taraga mapan fawgi publication amada Manipur gi naha singase drugs sabada marisuba poison da lei maduna drugs rinabasi thingna bagi damakda lisingani taraga mapan dagi lengak asna waron drugs gi khongjang haukibani haujisu khongjang asi yamna kanna changsinba mathau tare handak tha ani moki manungda police ki uniform setlaga khulai paitona thoraklaga mioi kya makhongda kaplamba faraga pokibagi thokdok kaya thokle ngarang su tingri dagi engineer ama jepsi anita police ki gari saraga police ki phizol setuna laklaga faduna pokre aduga thangmai ban gi tarung dagi komacha ama handak mayum dagi faraga kaptuna hatpiramle ngarang su yen jonpham amada yen jon bagi thabak tawba mafu ama faraga puraga thadorakle alup tasu sel khaiba laklaga sel pide haiduna grenade thamjin biramle masida sunatana oil pump da thau hapu iade haituna thau kapgi thabak tawba mioi faraga pokhiba yaure masigumba police saraga hingsa gi thabak chathargliba mioi singasi faruba matamda makoiba thathuku haina miyamna laiga to onsenduna sasan laubugum lauduna thabak chatharakle masigumba irang thoknana basilliba mioi singasi laksinana laiga na lokolak pathabakda leibak miyamna sumateng pangbi from thogi haike maragasida mobile internet ki athingba lauthokre Metang ahum dagi hogduna Manipur da thoki bakang loki irang manungda pam da bathodok wathok sing thok dana Manipur laingakna lokolak pa khongthang amoida mobile internet service ki athing ba thamkhiba du ngasi dagi lauthokre hiram masig mari leidana Manipur lainga ki order ki matungina commissioner home ki thau puri bak ke Ranjit Singh na ngasi thokpo order amagi matungina sahi asigi me ahum dagi hogna Manipur da thoki bakang loki irang asigi yengduna pam da bathodok kya thok dana ba lokolak pa khongthang amoida temporary suspension of telecom service Public Emergency of Public Safety Rule 2017 ki Rule 2 ki makhada Manipur pumbada thamkiba internet ki athingba du ngasi daki lokthokle hairi order asina makha taribadi Director General of Police Manipur ki report matungin ha Manipur da pamda ba thaudok sing thopagi sangasi hanagi yengnabada hantarakpa loinana law and order ki phibam phagalakpada ki internet mobile data amadi MMS servicing da leramba athingba si lokthokpani hairi loinana Manipur da leiriba mobile service provider singna order asigi matungina mari leinaba thabak sing thabak ton thoknana basu order asina makha tari Jiribam ki ALP counter dagi karakadaba ALP permit fee ki lupa lakh humfugani thoirom karaktre haibagi singnaba leire Manipur da inner line permit system sana bahau ki bag loinana Jiribam district police ki makhada Jiribam thongkhong da inner line permit counter hangtuna mapal dagi Manipur da sanglakadaba miyo singdagi inner line permit fee lobagi thabak Jiribam district police na asawba thodang lawduna lagli adobe inner line permit ki fee gi yamlaba senfam ama Manipur lenga ki pogaida lisingani kungani thoi ki me dagi hauji phawba karak dana leire hairi
पाउसे असना फंगबा पाउगी मतुंग इनदि जिरीबाम डिस्ट्रिक्ट पुलिस की मखादा जिरीबाम थोंगखोंगदा हांगलिबा आलपी काउंसिल असिदा जिरीबाम पीएस की मरी लेनबा पुलिस पर्सन खराना ड्यूटी तौदुना इनर लाइन परमिट फी असि खोंगतपने मसिगी मरु ओइबा थौदांग जिरीबाम पुलिस स्टेशन की ओसी ओइना पुबा मियोइसिना मतम मतम की ओइना थौदांग लौदुना लागे पावसना हाई जिरीबाम की आलफी काउंटर दगी कारकपा सेनपम असि नियम के मतुंगिना साइहुल अमदी थागी ओइना मरी लेनबा बैंक दा डिपोजिट तौरगा लेंगा की पुगैदा संगनगदबने अदु हौखिबा लिसिंग अनि कुनगनिथोय की मे थादगी कारकदबा आईएलपीपी की सेनफम असि मतम चाना बैंक दा डिपोजिट तौदना हौजिक फावो लेरकपने हौजिक बाबुगी ओइना लुपा लाख हुमफुगनि थोरम की सेनफम असे लेंगा की पुगैदा कारकतना लई हाइरे मरमदुना जिरीबाम आईएलपी काउंटर दा ड्यूटी तादुना आईएलपी की सेनफम कनाडा कलेक्शन तवे हाइबदु लेंगा की मरी लेनबा अथॉरिटी न थिदोकपा मथौ तारे हाइके क्वागाइथेल ओवीडिया मियामना नुंग लंगसिनदुना लंदाबदा ओसी की गाड़ी यावना अदै गाड़ी क्या अगाय अतोय नंग्रे पुलिस ना फाजिन खिबा खुलंगाकबा मियोय मंगा ngarang mari लेनबा कोना पियार बोंदा थादोखरबा मतुंगदा मियोय अमबो एनआईएन अमुखना फाजिन खिबगी मयोगदा मियामना अकनबा इरांग अहोरकपगी मनुंग चना ngarang क्वागाइथेल पुलिस आउटपोस्ट नुंगना लंदादुना अगाय अतोय कया थोखरे ngarang nomidag pung tara ka mathoi makhai dagi hawrakhiba miyamgi ihu aduna क्वागाइथेल ओफीदा मसिंग खंगदना नुंग लंगसिनना पुलिस आउटपोस्ट असिगी ओसी की गाड़ी की ममंग थंगबा ग्लास पोंकाई काइबदा नतना गाड़ी की मफम क्यादसु अकाय तोय थोकी मसिदसु नतना ओपी मनुंगदा खांबा अतै गाड़ी क्या अमसु नुंगना थोंबदगी अकाय तोय थोकी ओपी ममंगदा गाड़ी तया मै थाबगी थबक चथकी ओपी असिगी ओसीना थोक्तुना मियामदा इरांग तौबिगनु आइना हाइजबदा याकिदे मसिगी मतुंगदा टियर गैस अमदी मोबोम काप्तुना नुमिदांग पुंग अहुम ताबा मतमदा मियामदु तनखाइ की हाइरे अमरुमदा खोंजंग जंगसे लकलिबा मियोइसिंगी मरक्तगी मियोइ खराना ओफीदा ताइनदुना नुंग लंगसिनलगा अखोना तालिबा डिमांड असि फंगदबा नते मदुना नुंग लंगसिनबा तोपियु आइना लावबसु ताखि हाइरे ngarang numidangi miyamgi ihau asi aduki matik kan bahai bado waiki Kaisampat jangsan dagi क्वागाइथेल फावगी लंबी की परिंगदा तोदी पाइप फाइजनबा लंबी मयाई दगी मेरिडियन की येलोम माइरोमदा खारिबा योट की फैंसिंग तो देखलगा लंबी मयाई द पैसनबगी थबक चथकी असुमदा लंबी की मफम क्या थेंजनबगी थबक चथबा अदु ngase yo pung tara ga makai taba matamda police ki kampuna lokthokpagi thabak chathage marga sida junior engineer Shahrukh Khan Thawal police na rescue tawba ngamkhre ngarang numidang waram pung mangarom taba matamda Sengmai police station ki manung channa tingri dagi police ki pijol setba matik chana khulai paiba gypsy anida lakpa mioi nifana nongmai sindon da faduna pokhiba Keystone Infra Private Limited ki junior engineer Shahrukh Khan Lilong Turel an bida leiba mioi ase ngase yuk Thawal police ki team amana Sora maya dagi rescue tawri hairi junior engineer Shahrukh Khan ase sakhangdaba miosing aduna faduna pokhibadagi mafam khangdana leirakhibane makhajana Thawal police ki kampuna ngarang no bidang dagi auna bhagi khongul libagi thabak sathabada sakhangdaba sing aduna sora maya da thadok lambadagi tek da kaidana fangbangam khibane makbu kari maram ge damak da faribano aiba khangbangam dri adubo sel gi demand gi damak da phaba oirangani aina disingnari Nakalamaromdana Chief Minister nasu aikoi punna leibak ngangminasi arga lengak ngakpa yauba ipuroiba karigi phajin biribano Anuradha Korna bel piraba matung NIA gi kangpuna amukhana phajindana phukraba Moirangthem Anangi loinabi Moirangthem Anuradhana mahakal lohongtringai mamangda lalauba yauram laba leirabasu lohnglaba matung dagi di mahak hingnana bagi damak afang bathabak suduna misamama oina leiraba mioi amani aina phongdokre Mangna hai au kiba me ahum dagi kuki mediten sing na mitai khunja sing da landarak padagi awa batara pa khunja sing mating phangba chatpada khulngak pa sing ka sakhang maikhang narak padagi makoi ga pullaga khulngak pa yaumina khibane Chief Minister so ekoi punna lebak asi ngangmena si araga kari gi damak mahakpo mapuroi ba phajilibano mahakpo thadok pirago haike panbaja abadi police na phajin khraba khulngak pa mioi manga namit taruk ni police custody da rimal lauthaduna inquiry chathabada Makoida Valiba case aduga mari lainaba karigamba langla langjin amada phangdabadagi Special Judge NIA Imphal is the photoglaba matong ngarang lupa lising yangkai PR bond thamlaga court the bill piduna thadoglaba matong singjamai sorakhaibam laikai dagi Moirangthem Anand numidang waram pung manga minute tara tabada NIA na Imphal police station dagi faraba matong NIA Guwahati da pokhibane BSF की कंपनी मपन सुजानपुरदा संगसिनख्रे Manipur thongliba sathiraba Kanglup ki irang asige horokpam wairiba Susanpurda irang laksinanabagidamagta anauba border security force BSF ki company mapan ngarang amati ngasigi lonaba ahingda Susanpurda sangsinkre sangsinkreba BSF ki company singa dudi B22 B33 B154
C09D103 E09E176 G127 amadi G183 ni sangsin kiba BSF ki forces sing Susanpo district ki tongan ba irang laiba mafam sinda sangsin duna ngaksen bagi tabak sing paikat kani haire Yodom Manipur gi Thami kunga manga Delhi gi damak impal thadokre Delhi dalai riba Manipur gi MLA Minister Sengi Khongul lina naba Yodom Manipur gi Thami kunga manga na sabak kangbu amanga si New Delhi gi damak impal thadokre ngasi International Airport dagi Khongsalam daida pangthoki ba pangmi singko unaba amada Yodom Manipur gi volunteers na phangdoki bada irang asi gi boroisin puragu haina na hasing na lauki ba kholau Lainga asina thawo irakta center ki asan bina inai ba mawng amadi MLA Minister sina Delhi da sarkraga lotuna leipa ki mawng da urakli basing ase mari magong tina da ba khongsala si sanaba sem sabane naha kunga manga asina ngasi dagi Delhi da leiriba MLA Minister singi likhul thikani amadi state asida athuba matamda tangdu leitaba purakpa ngamna na thabak sing laukut kani haike New Delhi da leiduna center ki lusing basing unafa fangde aina tona leiriba MLA Minister sing irang asiki boroisin productive phawba Manipur da tholak pai haroi irang asiki boroisin productive phawba Delhi da halakhiroi aina MLA Minister sing na miyam da sakki wasak thugai ba yaroi Manipur gi na sing khamtheng na penatre pendaba asina asum hangalak thoganing da pathodok tholak pai ai loidana political party ki khena ba thamdana center ki lusing basing unana ba MLA Minister khudingmak Delhi da thum amatam da sangbihu miyam gi hulasi thabak to onthoruk tabadi nahasina chapchaba thabak laukalagani aina phangdokhi NIA na fakiba Anand Ariman lauthagre police na khul ngak pamanga ngarang kona bel pituna thadokraba matungda Moirangthem Anand NIA na re-arrest tawduna faraga Delhi da pukhiba du ngasi NIA na jurisdictional court photoktuna nabit mangani gi police custody remand lauthagre NIA na mahaki mathakta India government gi mathakta lan hoba Myanmar best terrorist out amani aina maral sebe loina na Manipur gi haujuk thongli irang asida lautuna ba yawba miyoi ni hana maral sire loina na mamang da mahaki mathakta su moto case amat haukiba July 10 ga mapanda lakhut khiba laikhrabane nakal amarom dana kulai paiba manga bel da thadokhiba action lawi ITLF police uniform selaga kulai paiba miyoi manga maira paibe singi akan bi haudagi kona bel pikhiba se Indigenous Tribal Leaders Forum IDLF ki Media and Publicity Genja Balzong ki Serolamana Thawngasi Aksina Lawi ana phangdorakle Seroladuna makhatari badi security force na phakiba miyoi manga asi police ki uniform selaga makuta nangwai pairaga kuki jo tribal singda landaba kangbune makhoina lana police uniform selaga thabak sing dauri adubo megungani thoida hanagi tribal MLA TT Haukip na maki manakta leiba kaithel da license nangwai utuna kaithel phambida kihan kiba case adugi police na phakiba aduda falsas setbi ki aire haujuk bawa bel da thadokri miyot manga adubuna bel pi ki basi aki ba phawi aina serola duna haire aroibe da content sing asiki markui ba pau khara asiba pau dam jariba Manipur local news YouTube channel asedagi yangberi ba punama padaga jari channel sala dom da kana badi subscribe tawi business subscribe tawi ramaloina na like and share to busuka wi ko tupna makpo amakhana thaga jari